Hidak langthak amata chadana nature cure therapy na khongkhut chatpangamlamdaba BP stroke tawradaga chatpangamdaba anaba kaya layengduna matam changlabasu fahanba ngamlei Imphal West District ke manung chana mongsangai da leiba 10 bedded IOS Wing Hospital da hidak amata chadana khutsem ge layeng nature cure therapy yoga therapy khaktamak chathariba hospital asige MO in charge Dr. Thonazam Tennyson and LTV ga haktheng na unabada mahakna phongdorpada lamlap na chatuna layeng bangamdaba singyoina hospital asina khudong chaba kaya fanghanduna layeng chathari amadi lanai hospital singna lawriba mamaldage yamna tana layeng chathari ahanbada hospital asida mi ka hena lamdedu hospital asina piriba khudong chaba singasi uraga hojekti nongmada patient kundagi tadana adumak laying chathari haiki kogi hidak shaw da bida kogi nature da prakati da riba phangi ba lai potai payam sla toraga laying musi ko koina naturopathy na haise ni si ke na kana koi side effect am da bida koi laying da example na ha koi therapy karwan mamni majarab da koi acupuncture koi chinese ke koi needle store thun base adagi massage therapy or manipulative therapy jo hai adagi physiotherapy adagi hydrotherapy si koi na water therapy jo hai adagi diet therapy adagi chromotherapy koi light therapy jo hai सुमसिंग पुल्लगा अखोई से हॉस्पिटल जे दा हुजिक लाइन बगी फैसिलिटी सिमाजु सिगे अखोई नेचुरोपैथी थेरापी दा यावि मामजे पुलप पिजारी अखोई से हॉस्पिटल अदो अखोई से पिबदे अराउंड हामा ओपीडी संग पका 10 पता की टिकट अम कपिरानी अदुगा नॉर्मल थेरापी बा मिनिमम अमाउंट बा कुन गतने अखोई लगे